Sing Hindu newspaper analysis Manipuri 2025 headline the is a red hole mine flood in Assam the Mui Mapan Lunako red hole mine has a Yamakuwa gold mine Niko Yamakuwa gold mine the Mui Mapan Changraga Boise Manung the Pazelaga Ishing Tumselaga Lake Adugi headline Yarobugi Adugi news to Mahape Adagi Atopa news Amadana Nasigi main topic river Kogi denotified tribes ko denotified tribes in Sigi Moigi Asau Hengale Hainipo Sao Hengale meaning the denotified tribes in Music Moigi classification nꯠꯇ꯭ꯔꯒ ꯃꯣꯏꯒꯤ case certificate ꯀꯔꯤ ꯀꯔꯥ ꯃꯔꯝꯗ ꯐꯪꯗꯕꯒꯤ ꯁꯥꯎꯗꯅ ꯑꯩꯈꯣꯏꯁꯦ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯤ ꯈꯣꯠꯇ꯭ꯔꯦꯅ ꯋꯥꯔꯧꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯄꯅꯤꯀꯣ ꯑꯇꯣꯞꯄ ꯅ꯭ꯌꯨꯁ ꯑꯃꯗꯅ ꯀꯣꯜꯀꯇꯥꯁꯦ global cidigi manungda second most congested city ꯍꯥꯏꯕꯗꯤ traffic ꯌꯥꯝ ꯂꯩꯕ city ꯑꯃ ꯑꯣꯏꯒ꯭ꯔꯦ 2025 ꯀꯣ ꯑꯗꯨꯝꯁꯨ ꯂꯩꯔꯦ ꯑꯇꯣꯞꯄ ꯅ꯭ꯌꯨꯁ ꯑꯇꯣꯞꯄꯗꯅ ꯃꯃꯥꯡ ꯋꯤꯛꯇ ꯃꯦꯟ ꯑꯣꯏꯕ ꯅ꯭ꯌꯨꯁ ꯑꯃ ꯐꯣꯡꯈꯤꯕ ꯍꯥꯏꯕꯗꯤ nitrate pollutionꯒꯤ ꯇꯣꯄꯤꯛ ꯑꯃ ꯌꯥꯎꯈꯤꯗꯅꯀꯣ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯗꯨꯅꯤ ꯒ꯭ꯔꯥꯎꯟ ꯋꯥꯇꯔꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯇꯥꯃꯤꯅꯦꯠ ꯑꯣꯏꯔꯦꯅ ꯄꯥꯎ ꯑꯃ ꯐꯣꯡꯈꯤꯕꯗꯣ ꯑꯗꯨꯗꯨꯒꯤ ꯍꯥꯏꯐꯦꯠ ꯁꯝꯃꯔꯤꯅꯤ ꯇꯦꯛꯁ ꯑꯦꯟ ꯀꯟꯇꯦꯛꯁꯇ ꯌꯥꯎꯔꯝꯕꯅꯤꯀꯣ ꯑꯗꯨꯒ ꯇꯦꯛꯁ ꯑꯦꯟ ꯀꯟꯇꯦꯛꯁꯇ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯌꯥꯎꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯇꯥ ꯀꯝꯄꯦꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯃꯥꯔꯛ ꯖꯨꯀꯔꯕꯔꯒꯅ ꯆꯂꯥꯏꯔꯤꯕꯁꯦ ꯑꯣꯏꯗꯣꯏꯅꯤꯀꯣ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯣꯏꯒꯤ ꯐꯦꯛ ꯆꯦꯀꯤꯡ ꯌꯨꯅꯤꯠ ꯑꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯐꯦꯛ ꯆꯦꯀꯤꯡ ꯌꯨꯅꯤꯠꯁꯦ ꯍꯧꯖꯤꯛ ꯂꯧꯊꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯐꯦꯛ ꯆꯦꯀꯤꯡ ꯌꯨꯅꯤꯠꯁꯦ ꯑꯩ ꯉꯔꯥꯡꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯕꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯝꯃꯔꯤ ꯑꯃꯈꯛ ꯅ꯭ꯌꯨꯁꯁꯤꯗ ꯌꯥꯎꯋꯦ ꯑꯗꯨꯗꯣ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯍꯦꯗꯂꯥꯏꯟ ꯍꯥꯟꯅ ꯌꯦꯡꯁꯤ ꯍꯦꯗꯂꯥꯏꯟꯗ red hole mine flood in Assam ꯍꯥꯏꯕꯀꯣ sida hairise 3 more bodies retrieved from flooded Assam mine 3 more bodies ngarang amaga mu phangrabniko haidi moi mari shure sigris moi mapan changmagi manungda moi mari di confirm tore sigibse ko aduga moi manga hujikse missing tawri January 6 tagi moi thire ese moi ising jing toga kana honari ko karawai da naragadi dima sao ko Assam da aduga red hole mine coal oidoiniko red hole mine coal se yamna khuba coal mine oidoini yamna pikpa changmada koigi kai haini yamna low cost ki oidoiba mine se mining ne tawrine na yamna hot lauraga tawbasu nateba moise yam mining ba illegal practice ni ko sise red hole mining is illegal practice ni adagi red hole mining matani kitang yingsi red hole mining is kaino and kari maasi kai to red hole mining se akoina akoigi district kanogi oinadi district state ki oinadi Meghalaya gumba kanogumada yam phangi maase Meghalaya aduga Assam gumada yam phangi Assam dana coal mining tawna beniko adi illegally coal mining tawna or Meghalaya dasu coal rich region yam like Giant Hills ko adagi Garo Hills ko sigumadasu coal mining se tawna beniko se megadi legality ki oinadi moise illegal oirebo ko moise illegal oire na lauthokrabne karamkan lauthokki gara kanda National Green Tribunals na 2014 na lauthokrabne illegal oire adi environment du soile plus safety unsafety oirebo safe oidebo ko moise mi sininga yam oirebo aduna government na alternative livelihood program ama dagi ato habidi sigumba tabukse tawdanabako livelihood program kya ama lokhatkrabne adubu madudo adi yam pakna successful di oideko programs managing success oibagi chance yam neme aduna red hole mining sa dum chatharaga lai thingba ngamda government si thingnaba kari upai tawba khotpa yaba khotpa government hayeng se pawda dum yarok se haiko
adagi amuk news atopa amada amuk yengsi denotified tribes anger growing amid a stagnating scheme classification issues ko. That's the denotified tribes and ama kagyarame aduga lack of recognition na sibudi moido khambidre habani ko support sulabidre habani scheme mayam amsu lay moigi damakta denotified tribes singigi mayam sigi matada duguma do amda chattaba haitare ko thabak yang da classification ju moido classify fasana tawidaba adugumagi matangi pa oiduni ko sise denotified tribes haitaragadi sideda chalise denotified amamane semi-nomadic and then nomadic tribes in the Salico, DNT, SNT, NT. Sisi mo yam clear when ganito ay hisiram ko. DNT or DST hay taraga denotified tribes ko. Denotified tribes ko DNT ay rise ayaman mo si kaya dalay kaya kanda Maharashtra gumba Gujarat kumadalay ko. Maharashtra, Gujarat kumadalay. Kunasu dum Maharashtra no mo'y tribal ka maming palagabada Banjaras ka ano ko. Banjaras, Bagri ka ano ko. Bagri sa na Gujarat ko. And mo ise kaino har kanda Thailand historically mo ise British ki walingay matamda kari karom ya kanda criminal tribes ano karom mo ise. Criminal tribes ano karom ado mo'y British ki matamda yun ko British area ko. British-ꯀꯤ area ꯃꯣꯏꯒꯤ ꯏꯔꯥꯗꯅꯦ ꯑꯗꯨꯗꯨꯒ ꯁꯤ ꯃꯣꯏꯅ ꯀꯧꯔꯝꯃꯤꯁꯦ ꯁꯤꯗ ꯃꯇꯝꯗꯨꯗ criminal tribal tribes act 1871 ko si British Act si repeal tꯧꯈ꯭ꯔꯦ ko just 1952ꯗ ꯃꯣꯏꯁꯦ repeal ꯇꯧꯔꯒ ꯀꯩꯗꯧꯒꯦꯅ 1952ꯗ ꯃꯣꯏꯁꯦ denotified tꯧꯈꯤꯕꯅꯦ denotify ꯍꯥꯏꯕ ꯃꯤꯅꯤꯡꯗꯤ ꯃꯁꯤꯒꯤ criminal tribes act 1871ꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯁꯦ tribal ꯑꯣꯏꯔꯒꯗꯤ ꯃꯣꯏꯁꯦ criminal ꯅꯤ ꯍꯥꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯗꯣ after independence 1952ꯒꯤ ꯃꯇꯨꯡꯗꯗꯤ ꯃꯣꯏꯁꯦ denotified ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯃꯣꯏꯗꯣ ꯃꯗꯨꯒꯤ ꯁꯤꯒꯤ ꯑꯦꯛꯁꯤ ꯂꯩꯇ꯭ꯔꯦ ꯑꯦꯛꯁꯤꯒꯤ ꯃꯈꯥꯗꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤꯀꯣ denotified ꯑꯗꯨꯅꯕꯨ denotified tribes ꯍꯥꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯒ main ꯑꯣꯏꯕ issue ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ denotified tribes main ꯑꯣꯏꯕ issue ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯁꯦ Sigi denotified tribes say either not included in any of OBC dasu yaude moise ST dasu yaude SC dasu yaude aduna problem say denotified tribes say problem say recognize not recognize ko karino moise karayda yaudo no habise khangdabido not recognize ko problem je sine adagi ama mu yengse masai hujikida pangibada semi nomadic tribe ko nomadic tribes nomadic tribes haisisu hujiki Madhya Pradesh kumbada ko Madhya Pradesh ki Saharia ga haise hujiki nomadic tribes semi nomadic tribes oidini moise temporary settlement ni tawe but adum nomadic ti oide khara khara di nomadic oiragasu ko UP dana Kuchban tribes singse moise kaidauge harakanda moise hujikse ꯍꯥꯏꯗꯤ ꯃꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯗ ꯕꯦꯁꯤꯛ ꯑꯦꯃꯤꯅꯤꯇꯤꯁꯤꯡꯁꯦ ꯑꯃꯐꯥꯎ ꯐꯪꯗ꯭ꯔꯦ ꯕꯦꯁꯤꯛ ꯑꯦꯃꯤꯅꯤꯇꯤꯁ ꯀꯣ ꯍꯥꯏꯕꯗꯤ ꯂꯥꯏꯛ ꯍꯦꯜꯊꯒꯨꯝꯕ ꯏꯖꯨꯀꯦꯁꯟꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯦ ꯄꯥꯛꯅ ꯅꯣꯠ ꯒꯤꯕꯟ ꯀꯣ ꯐꯪꯗ꯭ꯔꯦꯕ ꯑꯗꯒꯤ nomadic tribe ꯈꯔꯁꯨ ꯂꯩꯔꯦꯀꯣ nomadic tribes ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯁꯨ nomadic tribes ꯈꯔꯁꯨ ꯂꯩꯔꯤ nomadic tribes ꯁꯤꯅ NT ꯍꯥꯏꯁꯤꯅꯤꯀꯣ sina SNT. Kailangan ka ng nomadic tribes sing sina
ꯀꯥꯏ ꯂꯩꯒꯅ ꯃꯁꯤꯁꯨ ꯃꯣꯏꯁꯨ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇ ꯂꯩ ꯀꯩꯅꯣꯗꯁꯨ ꯂꯩ ꯁꯣꯔꯤ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯀꯔꯅꯥꯇꯀꯥ ꯀꯣ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗ ꯀꯔꯅꯥꯇꯀꯥ ꯇꯥꯃꯤꯜ ꯅꯥꯗꯨ ꯀꯣ ꯀꯔꯅꯥꯇꯀꯥ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯂꯩ ꯃꯣꯏꯁꯦ ꯑꯌꯥꯝꯕꯅ ꯕꯟꯖꯥꯔꯥꯁ ꯀꯣ ꯑꯗꯒꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗꯁꯨ ꯂꯩ ꯇꯥꯃꯤꯜ ꯅꯥꯗꯨ ꯏꯔꯨꯂꯥꯁ ꯍꯥꯏꯔꯤꯁꯤꯀꯣ ꯑꯗꯣ ꯃꯣꯏꯗꯤ ꯄꯨꯔꯥ ꯅꯣꯃꯦꯗꯤꯛ ꯇ꯭ꯔꯥꯏꯕꯅꯤ ꯃꯣꯏꯗꯤ ꯃꯐꯝꯗꯩ ꯃꯐꯝꯗ ꯑꯗꯨꯝ ꯆꯠꯂꯤꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯏꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯁꯦ ꯆꯞ ꯃꯥꯟꯅꯅ ꯁꯦꯃꯤ ꯅꯣꯃꯦꯗꯤꯛ ꯇ꯭ꯔꯥꯏꯕꯇ ꯅꯣꯠ ꯑꯦꯚꯥꯏꯂꯦꯕꯜ ꯀꯣ ꯐꯪꯗꯦꯕ essential service ꯑꯗꯤ ꯍꯦꯜꯊ ꯏꯗꯨꯀꯦꯁꯟ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤꯡꯁꯦ ꯁꯕꯁꯤꯗꯤꯁ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯗ ꯑꯝꯇ ꯐꯪꯗꯦꯕ ꯑꯗꯨꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯌꯥꯝꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯗꯤꯅꯣꯇꯤꯐꯥꯏꯠ ꯁꯦꯃꯤ ꯅꯣꯃꯦꯗꯤꯛ ꯑꯦꯟ ꯅꯣꯃꯦꯗꯤꯛ ꯇ꯭ꯔꯥꯏꯕꯦꯜꯁ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯁꯦ ꯁꯥꯎꯔꯛꯑꯦꯕꯀꯣ ꯁꯥꯎꯔꯛꯑꯦ ꯑꯗꯨꯗꯨꯒ ꯃꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯗꯥꯠ ꯀꯃꯤꯁꯟ ꯍꯥꯏꯅ ꯑꯃ ꯂꯩ ꯏꯗꯥꯠ ꯀꯃꯤꯁꯟꯁꯦ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦꯀꯣ ꯏꯗꯥꯠ ꯀꯃꯤꯁꯟꯁ ꯍꯥꯏꯅ ꯑꯃꯈꯛ ꯂꯩ ꯑꯗꯨꯒꯤ ꯏꯗꯥꯠ ꯀꯃꯤꯁꯟꯗꯣ ꯑꯗꯨꯗꯣ ꯄꯥꯜꯂꯨ ꯍꯥꯏꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧ ꯍꯥꯏꯕꯗꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯈꯔꯗꯤ ꯇꯧꯔꯦ ꯕꯠ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯇꯧꯗꯦꯕꯀꯣ ꯑꯗꯨꯗ ꯏꯁꯨ ꯂꯥꯛꯏꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯌꯦꯡꯁꯤꯀꯣ ꯏꯁꯨ ꯂꯥꯛꯏꯁꯦ ꯀꯥꯁ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯕꯤꯗꯕ ꯉꯁꯥꯏꯒꯤ OBC ꯑꯣꯏꯒꯗꯣꯏꯅꯦ ꯃꯣꯏꯁꯦ ꯑꯗꯨꯕꯨ OBCꯁꯨ ꯄꯤꯕꯤꯗꯕꯀꯣ ꯑꯗꯒꯤ ꯀ꯭ꯂꯥꯁꯤꯐꯤꯀꯦꯁꯟꯁꯨ ꯐꯖꯅ ꯇꯧꯕꯤꯗꯕ ꯍꯥꯏꯕꯗꯤ ꯀꯔꯝꯕꯗ ꯆꯟꯗꯣꯏꯅꯣ SC ST OBC ꯁꯤꯗ ꯑꯍꯨꯝꯁꯤꯗ ꯆꯟꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯁꯕ ꯀ꯭ꯂꯥꯁ ꯂꯩꯒꯗ꯭ꯔꯥ ꯁꯕ ꯀꯣꯇꯥ ꯂꯩꯒꯗ꯭ꯔꯥ ꯑꯗꯒꯤ ꯗꯤꯇꯦꯜ ꯀꯥꯁ ꯁꯦꯟꯁꯁ ꯇꯧꯕ ꯍꯥꯏꯗꯤ ꯏꯗꯦꯠ ꯀꯃꯤꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯁ ꯁꯦꯟꯁꯁ ꯇꯧꯕ ꯃꯇꯝꯗ ꯑꯣꯔ ꯀꯩꯅꯣ ꯁꯦꯟꯁꯁ ꯇꯧꯕ ꯁꯦꯟꯁꯁ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜꯒꯤ ꯁꯦꯟꯁꯁ ꯇꯧꯔꯤꯅ ꯆꯍꯤ ꯇꯔꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒꯤ ꯅꯣꯔꯃꯦꯜ ꯁꯦꯟꯁꯁꯇꯨꯗ ꯉꯁꯥꯏꯒꯤ ꯀꯥꯁ ꯁꯦꯟꯁꯁꯁꯦ ꯍꯥꯞꯄꯣꯅ ꯍꯥꯏꯕꯅꯦꯕ ꯕꯠ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯁꯤꯒꯤ ꯏꯗꯦꯠ ꯀꯃꯤꯁꯟꯁꯦ ꯑꯩ ꯍꯧꯖꯤꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦꯀꯣ ꯏꯗꯦꯠ ꯀꯃꯤꯁꯟ ꯑꯁꯤ ꯀꯩꯅꯣ ꯑꯦꯟ ꯑꯩꯈꯣꯏꯒꯤ ꯏꯗꯦꯠ ꯀꯃꯤꯁꯟꯗ ꯀꯔꯤ ꯀꯔꯤ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯁꯤꯀꯣ ꯏꯗꯦꯠ ꯀꯃꯤꯁꯟ ꯏꯗꯦꯠ ꯀꯃꯤꯁꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯦ ꯃꯥꯒꯤ ꯍꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯂꯤꯗꯔꯁꯦ ꯀꯅꯥꯅ ꯑꯣꯏꯒꯦ ꯍꯥꯏꯔꯀꯥꯟꯗ ꯕꯤꯀꯨ ꯔꯥꯟꯖꯤ ꯏꯗꯦꯠ ꯑꯣꯏꯕ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯏꯗꯦꯠ ꯀꯧꯔꯤꯅꯦꯕꯀꯣ ꯏꯗꯦꯠ ꯀꯣ ꯑꯗꯨꯗꯩꯗ ꯃꯣꯏꯁꯤ ꯏꯗꯦꯠ ꯀꯃꯤꯁꯟꯁꯦ ꯇꯁꯦꯡꯕꯒꯤꯗꯤ 2017ꯗ ꯔꯤꯄꯣꯔꯠꯁꯦ ꯄꯤꯔꯛꯏꯀꯣ 2017ꯗ ꯑꯁꯦꯡꯕꯒꯤꯗꯤ 2017ꯗ ꯔꯤꯄꯣꯔꯠ ꯄꯤꯔꯛꯑꯦ ꯑꯗꯣ ꯑꯁꯦꯡꯕꯒꯤꯗꯤ 2014 ꯑꯗꯥꯏꯗ ꯀꯩꯅꯣ ꯇꯧꯈꯤꯕꯅꯤ ꯏꯗꯦꯠ ꯀꯃꯤꯁꯟꯁꯦ ꯔꯤꯄꯣꯔꯠꯁꯤꯅ 2017ꯗ ꯔꯤꯄꯣꯔꯠꯁꯦ ꯄꯤꯔꯛꯑꯦ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯥꯏꯟ ꯇꯧꯕꯁꯦ ꯑꯦꯁꯥꯏꯅꯤꯡ ꯀꯣ ꯑꯦꯁꯥꯏꯅꯤꯡ ꯇꯧꯕꯁꯦ ꯑꯦꯁꯥꯏꯅꯤꯡ ꯇ꯭ꯔꯥꯏꯕꯦꯜꯁ ꯀ꯭ꯔꯥꯏꯗ ꯇ꯭ꯔꯥꯏꯕꯦꯜꯁ ꯇꯨ ꯍꯥꯏꯗꯤ SC ꯒꯨꯝꯕ ST ꯒꯨꯝꯕ ꯑꯗꯨꯒ OBC ꯒꯨꯝꯕꯗ ꯑꯦꯁꯥꯏꯟ ꯇꯧꯕꯁꯦ ꯁꯤꯁꯤꯃ ꯑꯦꯁꯥꯏꯟ ꯇꯧꯅꯕ ꯍꯥꯏꯅ ꯔꯤꯄꯣꯔꯠꯁꯤꯗ ꯄꯤꯔꯛꯑꯦ ꯑꯗꯒꯤ ꯂꯤꯒꯦꯜ ꯁꯦꯐꯒꯥꯔꯗꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯂꯤꯒꯦꯂꯤꯇꯤꯗ ꯌꯦꯡꯉꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯀꯔꯝꯕ ꯑꯦꯛꯇ ꯆꯜꯍꯜꯂꯣꯅ ꯁꯤꯒꯤ ꯏꯗꯦꯠ ꯀꯃꯤꯁꯟꯅ ꯍꯥꯏꯔꯝꯒꯦ ꯍꯥꯏꯔꯀꯥꯟꯗ ꯊꯥꯔꯠ ꯁꯦꯗꯨꯜ ꯑꯃ ꯍꯥꯞꯆꯤꯟꯁꯦꯅ ꯍꯥꯏꯔꯝꯃꯦꯕꯀꯣ ꯊꯥꯔꯠ ꯁꯦꯗꯨꯜꯁꯦ ꯀꯗꯥꯏꯗ ꯍꯥꯞꯇꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯊꯥꯔꯠ ꯁꯦꯗꯨꯜꯁꯦ ꯀꯗꯥꯏꯗ ꯍꯥꯞꯇꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯅꯠꯇꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯍꯥꯏꯁꯦ ꯁꯦꯗꯨꯜ ꯀꯥꯁ ꯑꯃꯁꯨꯡ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯁꯀꯤ ꯀꯣ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯑꯦꯇ꯭ꯔꯣꯀꯦꯁꯤꯁ ꯀꯣ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯑꯦꯇ꯭ꯔꯣꯀꯦꯁꯤꯁ ꯑꯦꯇ꯭ꯔꯣꯁꯤꯇꯤꯁ ꯀꯣ ꯑꯦꯇ꯭ꯔꯣꯁꯤꯇꯤ ꯑꯦꯛ 1989 ꯍꯥꯏꯅꯀꯣ ꯁꯤꯗꯁꯨ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯃꯑꯣꯡꯁꯤꯗꯁꯨ ꯁꯤꯗꯁꯨ ꯍꯥꯞꯄꯤꯅꯕ ꯁꯤꯒꯤ ꯑꯦꯛꯁꯤꯗꯁꯨ ꯍꯥꯞꯄꯤꯅꯕ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤꯀꯣ ꯍꯥꯏꯗꯤ ꯏꯗꯦꯠ ꯀꯃꯤꯁꯟꯁꯤꯅ ꯑꯗꯒꯤ ꯑꯇꯣꯞꯄ ꯄꯔꯃꯅꯦꯟ ꯀꯃꯤꯁꯟ ꯑꯃꯁꯨ ꯍꯥꯏꯗꯤ ꯄꯔꯃꯅꯦꯟ ꯀꯃꯤꯁꯟ ꯑꯃꯁꯨ ꯊꯝꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯀꯣ ꯄꯔꯃꯅꯦꯟ ꯀꯃꯤꯁꯟ ꯑꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯗꯤꯁꯇꯤꯡ ꯑꯣꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯨ ꯊꯝꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ
adagi survey su to na haram me ban survey to this sai classification kari kara to na budani ko survey of I think the notified tribes means the notified families. This is survey to taragade koi kari kari khangba ya kari kari to ya ra kya kana classification to ya ni ko adagi the survey se kamai to na har kan di case census kalam ama hapsalon haram me ko case census kalam ama ado case census kalam in every census kudima to hap wa mani 2021 to give a sense 2021 2011 to give a census to the hap kidre ko do handa no census hapa kadra hapa oidra ai di khangdre adagi sub quota kanoda hapon habida so SCs ko STs aduga OBCs ta hapon haramado hapdreba adu taragadi amuchu moidasu education employment dasu yam soedana adi education gumba employment dasu moigi shakota se laitrabnina adi moiju thabak phamusu warani larik tambadasu fadana tamba ngamare natra aduna moidi independence fo phangdri hawe hai aduna adagi identities haitare ko identities se adi moigi kanosina sigi kan idet commission sina ko uzi na adi population of this kanani population of koigi denotified tribal kangus in sigi population sa hafet ma idet commission sa haramai matungina 1526 communities layewe India da ko yame ko dudi duga si manungida 269 ko 269 communities ni categorize tawdri khangba aduduna thabakse yam watli ko moiji afaba job kari kara education kari kara phangana wala boda thabakse yam watli ko ado government na suthamak tawdabra haidi government na declare tawi ko government na apet tawdo yengamsi ko government na koigi government ki initiative haitare ko government ki initiative se kari kari leige hara kanda number 1 da koigi development and welfare board ko development and welfare 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 board of the NC habidi siki kanodo hadi DWBDNC habidi ko NC ko sise sigi welfare board development and welfare board se kanana hadi siki government na likat pa oidani ko hadi denotified communities mayamsing sigi kano tawdani karamba ministry linkat pa haragadi Ministry of Social Justice Ministry of Social Justice and Empowerment and Justice and Empowerment. ꯑꯗꯨꯗꯨꯒ ꯃꯣꯏꯗ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁꯤꯒꯤ ꯕꯣꯔꯗꯁꯤꯃ ꯂꯩꯔꯦ ꯁꯤꯒꯤ ꯕꯣꯔꯗꯁꯤꯅ ꯌꯦꯡꯖꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯋꯦꯜꯐꯤꯌꯔꯒꯤ ꯃꯔꯝꯗ ꯍꯥꯏꯗꯤ ꯗꯤꯕ꯭ꯂꯞꯃꯦꯟꯒꯤ ꯃꯔꯝꯗ ꯑꯗꯒꯤ ꯁ꯭ꯀꯤꯝ ꯑꯃꯁꯨ ꯂꯩ ꯂꯥꯏꯛ SEED ꯍꯥꯏꯅꯀꯣ 2022ꯒꯤ ꯁꯤꯁꯦ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯀꯤꯝ for economic empowerment of DNTS ꯀꯣ ꯁꯤꯁꯤꯁꯨ ꯉꯁꯥꯏꯒꯤ denotified tribal-ꯁꯤꯡꯁꯤꯒꯤ ꯃꯣꯏꯒꯤ ꯁ꯭ꯀꯤꯝ ꯑꯃꯈꯛꯅꯤ ꯁꯤꯗꯩꯁꯤꯗ ꯃꯣꯏꯗ ꯐ꯭ꯔꯤ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯀꯔꯤ ꯀꯔꯥ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤꯀꯣ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁꯀꯤ ꯃꯇꯥꯡꯗꯀꯣ ꯑꯗꯒꯤ ꯍꯥꯎꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯣ ꯑꯗꯒꯤ ꯂꯥꯏꯚꯂꯤꯍꯨꯗꯀꯤ ꯃꯇꯥꯡ ꯃꯌꯥꯝ ꯑꯃ ꯃꯥꯁꯤꯅ ꯄꯤꯌꯦꯕꯀꯣ ꯕꯦꯅꯤꯐꯤꯠꯁ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯨꯅꯤꯀꯣ ꯃꯥ ꯍꯥꯏꯅꯤꯡꯉꯤꯁꯦ ꯗꯤꯅꯣꯐꯥꯏഡ് ꯇ꯭ꯔꯥꯏꯕꯁꯀꯤ
ꯑꯗꯨꯒ denotified tribesꯤꯡꯁꯦ ꯍꯧꯖꯤꯛꯀꯤ idet commissionꯗꯣ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛ present situation ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯖꯔꯒꯁꯨ present situationꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ 2022ꯗ ꯂꯟꯆ ꯇꯧꯈ꯭ꯔꯒꯁꯨ implementationꯁꯦ ꯍꯧꯖꯤꯛ ꯐꯖꯅ ꯇꯧꯗ꯭ꯔꯤ adagi case certificate ngasai pide haibado adusu problem ama oigidana 29 state hujik laiba 29 state 29 state sida loinamak haidi case certificate se deny tawthokpado adudune haidi piyagasu fazana recognize tawdibitado hujiki development and welfare board ki DNC development and welfare board of DNC se sisu haidi fazana implement tawdri aduniko aduna demand concern haitare ko sidaisida hujik koina situation se kari la ke har kanda idet commission gi report se fazana implement tawhanba ma changi hujik se hujik masi moi se DNTC gi asaw se phathan ya ga idet commission gi report se fazana kano tawam changi caste certificate se fazana issue tawam changi adagi accurate classification ama habadi chap chaba moigi kari classification leidoino habadi matangda fazana khanaba changi adagi next news ta Kolkata ranked second most congested city globally in 2024 adai da kwai luri se kaino kanda pollution thokpa su akoi country se thok tai adagi kano traffic mayam ama le su akoi country se na thok tarami ko Kolkata le ado Bengaluru is third ni Pune na fourth ni Hyderabad 18 Chennai Mumbai 31 39 respectively aduna taapidi ko India da ayamba leire congested oiba yamna kano traffic yamna kano koi lanes adubu top tadi kare lege harakanda Barranquilla Colombia da leba Barranquilla haise sidena hena traffic se to lebe traffic da koina lebse sisi kanana putokuna haragadi tom traffic index finding na ko putokune aduna taapidi akoise sida top 5 sida ko top 5 sida akoigi ahum ya Barranquilla Kolkata Bengaluru Pune London aduna taapidi kano se akoi pollution se am thoni plus kadauga harakanda traffic ki mangsa se am le environmentally ko jadi traffic ki mangsa se am le traffic ka kuina le hai taragadi koigi thabak ta efficiency da su handa deni thawa atu kai am tan nangoi deni pollution se dum thok toni gadi do kano da ngang le deni ko adagi fuels waste oidoni and times waste oire mayam ama toy ko congested oi taragadi kana da ngati ko congested cities gi ranking city page adagi India gi karamata si nitrate pollution da sai haisakre hapen recap toram ko rising concern hai taragadi nitrate ke amount se 356 district tadi magi 359 districts in 2017 da ID nitrate pollution se thoina lautokibado 440 yaugreba hujik 2023 da habidi total district ki 56% di nitrate pollution se lai hai ado kai da karam state ta lai doina haragadi Rajasthan gumba adagi Karnataka gumba adagi ID groundwater se fasana seasonable state singse sidai oidise ko the nitrate pollution level se kya mo wage harakanda koigi 9 ID taste tawba matamda ko 45 milligram per liter dagi helaba nitrate se do itani mase magi toxicity level adi magi toxicity level do yaure haini ko nitrate ki safe nitrate limit to hele haini ko 45 milligrams si 2017 da yengabada 21% se nitrate pollution se thokone but hujikti 2023 sida di almost 19.8% thoke ko adu taragadi nitrate se kai gi marangi groundwater sida yam le haragadi as a mineral ama oina nitrate se sum yawju doini ko but groundwater se koina seasonable sum hemalagadi nitrate ki yawrakpagi chances su hengalaktoini sum aduga ising ji yamaktrige nitrate ki yawbagi chances sum hengalaktoini like
ꯊꯨꯝ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯌꯥꯝ ꯌꯥꯛꯄ ꯏꯟꯖꯥꯡ ꯑꯃ ꯏꯁꯤꯡꯗ ꯁꯧꯍꯜꯂꯀꯥꯟꯗ ꯍꯦꯟꯅ ꯌꯥꯛꯁꯜꯂꯛꯄꯗꯣ ꯑꯗꯨꯗꯨꯒꯤ ꯁ꯭ꯇꯥꯏꯜꯅꯤꯀꯣ ꯑꯗꯨꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯍꯦꯜꯠꯇ ꯍꯥꯏꯗꯤ ꯅꯥꯏꯇ꯭ꯔꯦꯠ ꯍꯦꯜꯂꯒ ꯏꯁꯤꯡꯁꯤ ꯊꯛ ꯇꯥꯔꯒꯗꯤ ꯍꯦꯜꯠꯇ ꯌꯥꯝ ꯁꯣꯛꯍꯜꯂꯤꯀꯣ ꯈꯨꯗꯝ ꯑꯣꯏꯅ ꯕ꯭ꯂꯨ ꯕꯦꯕꯤ ꯁꯤꯟꯗ꯭ꯔꯣꯝ ꯃꯦꯊꯥꯃꯣꯒ꯭ꯂꯣꯕꯤꯅꯦꯃꯤꯌꯥ ꯍꯥꯏꯁꯦ ꯁꯤꯁꯦ ꯑꯣꯛꯁꯤꯖꯦꯟ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯑꯣꯛꯁꯤꯖꯦꯟꯁꯦ ꯐꯖꯅ ꯆꯠꯂꯛꯇ꯭ꯔꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯕ꯭ꯂꯨ ꯕꯦꯕꯤ ꯁꯤꯟꯗ꯭ꯔꯣꯝꯁꯦ ꯇꯧꯗꯣꯏꯅꯤ ꯍꯦꯜꯠ ꯔꯤꯛꯁꯅꯤꯀꯣ ꯂꯥꯏꯅꯥꯁꯦ ꯅꯥꯔꯛꯇꯣꯏꯅꯤ ꯑꯇꯣꯞꯄꯗ ꯀꯦꯟꯁꯔꯁꯨ ꯌꯥꯝ ꯍꯥꯏꯗꯤ ꯀꯦꯟꯁꯔ ꯀꯣꯖꯤꯡ ꯑꯦꯖꯦꯟꯁꯨ ꯑꯣꯏꯀꯣ ꯃꯥꯁꯦ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜꯂꯤ ꯃꯥꯁꯦ ꯌꯥꯝ ꯅꯥꯏꯇ꯭ꯔꯦꯠꯁꯦ ꯌꯥꯝ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯜꯒꯦꯜ ꯕꯨꯝ ꯊꯣꯛꯂꯦ ꯑꯜꯒꯥ ꯀꯥꯡꯕꯨ ꯑꯜꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯛꯇꯣꯏꯅꯤ ꯋꯥꯇꯔ ꯕꯣꯗꯤꯁꯇ ꯑꯗꯨꯒ ꯃꯁꯤꯁꯦ ꯍꯥꯏꯗꯤ ꯅꯥꯏꯇ꯭ꯔꯦꯠꯁꯦ ꯀꯩ ꯃꯔꯝꯒꯤ ꯌꯥꯎꯔꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯐꯤꯜꯗ ꯐꯔꯇꯤꯂꯥꯏꯖꯔꯁ ꯃꯌꯥꯝ ꯊꯥꯗꯕ ꯃꯣꯏꯗꯤ ꯅꯥꯏꯇ꯭ꯔꯦꯠ ꯉꯥꯛꯇꯅꯤꯗꯅꯀꯣ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯀꯝꯄꯥꯎꯟ ꯉꯥꯛꯇꯅꯤ ꯑꯗꯨꯗꯨꯅ ꯅꯥꯏꯇ꯭ꯔꯦꯠꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅ ꯅꯥꯏꯇ꯭ꯔꯦꯠꯀꯨꯝꯕ ꯐꯔꯇꯤꯂꯥꯏꯖꯔꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯥꯏꯇ꯭ꯔꯦꯠ ꯌꯥꯎꯕꯒꯤ ꯆꯥꯡꯁꯦ ꯒ꯭ꯔꯥꯎꯟ ꯋꯥꯇꯔꯗ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨꯗꯨꯅ ꯄꯣꯂꯨꯁꯟ ꯊꯣꯛꯍꯟꯕꯒꯤ ꯃꯆꯥꯛꯁꯨ ꯑꯣꯏ ꯁꯤꯅꯦꯕ ꯍꯥꯏꯁꯦꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯅꯥꯏꯇ꯭ꯔꯦꯠꯁꯤꯒꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯇꯣꯞꯄ ꯄꯣꯂꯨꯇꯦꯟ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯔꯒꯗꯤ ꯐ꯭ꯂꯣꯔꯥꯏꯗꯁꯨ ꯌꯥꯎꯏꯀꯣ ꯐ꯭ꯂꯣꯔꯥꯏꯗꯁꯤꯁꯨ ꯌꯥꯝ ꯍꯦꯜꯂꯤꯅꯤ ꯍꯥꯏꯕꯗꯤ 9.04% ꯁꯦꯝꯄꯜ ꯂꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ 100% ꯂꯧꯕ ꯃꯇꯝꯗ 9.04 ꯁꯦꯝꯄꯜꯗꯤ ꯑꯗꯨꯝ ꯃꯁꯤꯁꯦ ꯐ꯭ꯂꯣꯔꯥꯏꯗꯁꯦ ꯍꯦꯜꯂꯒ ꯂꯩꯔꯝꯃꯦꯕꯀꯣ ꯌꯨꯔꯥꯅꯤꯌꯝꯁꯤꯁꯨ ꯄꯣꯂꯨꯇꯦꯟ ꯑꯃꯅꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯒ꯭ꯔꯥꯎꯟ ꯋꯥꯇꯔꯗ ꯌꯥꯎꯕꯀꯣ ꯁꯤꯁꯤꯅ ꯔꯦꯗꯤꯑꯣ ꯑꯦꯛꯇꯤꯚꯤꯇꯤ ꯅꯠꯇ꯭ꯔꯒ ꯀꯦꯟꯁꯔ ꯀꯣꯖꯤꯡ ꯑꯦꯖꯦꯟ ꯑꯣꯏꯗꯣꯏꯅꯤꯀꯣ arsenic ironꯁꯨ ꯑꯗꯨꯝ ꯄꯣꯂꯨꯁꯟꯁꯦ ꯊꯣꯛꯍꯜꯂꯤꯀꯣ ꯑꯗꯨꯒ ꯒ꯭ꯔꯥꯎꯟ ꯋꯥꯇꯔ ꯂꯦꯚꯦꯜꯁꯦ 2024ꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇ꯭ꯔꯦꯛꯁꯟ ꯇꯧꯕꯒꯤ ꯆꯥꯡꯁꯦ 2024ꯗ 60% ꯍꯦꯟꯈꯤ 60.4% ꯅꯦꯁꯅꯦꯜꯂꯤ ꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯎꯟ ꯋꯥꯇꯔꯁꯦ 100% ꯂꯩꯔꯝꯕꯗꯒꯤ 73% ꯐꯥꯎꯕꯒꯤ ꯆꯥꯡꯁꯦ ꯆꯤꯡꯊꯣꯛꯄ ꯌꯥꯅꯦꯕꯀꯣ ꯁꯤ ꯁꯦꯐ ꯖꯣꯟꯅꯦꯕ ꯁꯤꯗ ꯍꯦꯟꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟ ꯋꯥꯇꯔꯁꯦ ꯂꯣꯏꯗꯣꯏꯅꯤꯀꯣ ꯕꯠ ꯍꯧꯖꯤꯛ 2024ꯗ ꯆꯤꯡꯈꯠꯂꯤꯁꯦ 60%ꯅꯤ ꯈꯖꯤꯛ ꯉꯥꯏꯔꯛꯑꯦꯀꯣ 60% ꯍꯥꯏꯗꯤ 10% ꯃꯨꯛꯇ ꯉꯥꯏꯔꯦ ꯑꯗꯨꯗꯨꯅ ꯒ꯭ꯔꯥꯎꯟ ꯋꯥꯇꯔꯁꯦ ꯗꯤꯄ꯭ꯂꯦꯁꯟꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯉꯤ ꯒ꯭ꯔꯥꯎꯟ ꯋꯥꯇꯔ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯋꯥꯇꯔ ꯕꯣꯔꯗꯅꯤꯀꯣ ꯁꯦꯟꯇ꯭ꯔꯦꯜ ꯒ꯭ꯔꯥꯎꯟ ꯋꯥꯇꯔ ꯕꯣꯔꯗ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯒ꯭ꯔꯥꯎꯟ ꯋꯥꯇꯔꯁꯦ ꯃꯣꯅꯤꯇꯔ ꯍꯧꯖꯤꯛ ꯀꯟꯅ ꯇꯧꯔꯤꯀꯣ ꯍꯥꯏꯗꯤ 26,000 ꯋꯦꯜ ꯃꯌꯥꯝ ꯑꯃ 26,000 ꯍꯦꯟꯕ ꯋꯦꯜ ꯃꯌꯥꯝ ꯑꯃꯗ ꯃꯣꯅꯤꯇꯔ ꯇꯧꯔꯤ ꯍꯥꯏꯕꯗꯤ ꯒ꯭ꯔꯥꯎꯟ ꯋꯥꯇꯔꯁꯦ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯣꯅꯤꯇꯔꯗꯨꯅꯤꯀꯣ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯑꯦꯛꯁꯄꯥꯟ ꯇꯧꯅꯕ ꯅꯦꯛꯁ 3 yearsꯇꯁꯨ ꯑꯩꯈꯣꯏ 40,000 ꯋꯦꯜ ꯍꯦꯟꯅ ꯑꯩꯈꯣꯏ ꯍꯥꯞꯆꯟꯅꯕꯒꯤꯗꯃꯛꯇ ꯈꯟꯅꯔꯤ ꯈꯣꯠꯂꯤꯒ ꯍꯥꯏꯔꯤꯀꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟ ꯋꯥꯇꯔꯁꯦ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯕ ꯑꯦꯟ ꯔꯦꯟ ꯋꯥꯇꯔ ꯍꯥꯔꯚꯦꯁꯇꯤꯡꯁꯦ ꯐꯖꯅ ꯇꯧꯕꯤꯕꯀꯣ ꯑꯗꯨꯗꯨꯝ ꯆꯪꯉꯤ ꯂꯥꯁ ꯅ꯭ꯌꯨꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯑꯦꯟ ꯀꯟꯇꯦꯛꯁꯇ ꯌꯥꯎꯔꯝꯕꯅꯤꯀꯣ ꯁꯤꯁꯨ ꯑꯩ ꯉꯔꯥꯡ ꯍꯥꯏꯖꯈꯤꯕ ꯌꯨꯑꯦꯟꯒꯤ ꯃꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯚꯥꯏꯖꯔ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯔꯁꯤꯞ ꯅꯠꯇꯦꯅꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕ ꯐꯦꯛ ꯆꯦꯀꯤꯡ ꯌꯨꯅꯤꯠ ꯂꯤꯡꯈꯠꯄꯁꯦ ꯑꯗꯨ ꯐꯦꯛ ꯆꯦꯀꯤꯡ ꯌꯨꯅꯤꯠ ꯂꯤꯡꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯦꯟꯁꯔꯁꯤꯞ ꯏꯠꯁ ꯅꯣꯠ ꯑꯦ ꯁꯦꯟꯁꯔꯁꯤꯞ ꯍꯥꯏꯕꯗꯤ ꯅ꯭ꯌꯨꯁꯇ ꯊꯤꯡꯕ ꯍꯥꯏꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯖꯁ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯣꯟꯂꯥꯏꯟ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝꯗ ꯀꯔꯤꯒꯨꯝꯕ ꯕꯦꯠ ꯅ꯭ꯌꯨꯁ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯕꯦꯠ ꯅ꯭ꯌꯨꯁ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯐꯦꯛ ꯆꯦꯀꯤꯡ ꯌꯨꯅꯤꯠꯁꯤꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯁꯦꯟꯁꯔꯁꯤꯞ ꯇꯧꯕ ꯅꯠꯇꯦ ꯕꯠ ꯖꯁ ꯐꯤꯜꯇꯔ ꯇꯧꯔꯤꯅꯤ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯔꯤꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯀꯤ ꯌꯨꯑꯦꯟꯒꯤ ꯌꯨꯛꯇꯅꯁꯨ ꯉꯔꯥꯡ ꯍꯥꯏꯈꯤꯕꯅꯤꯀꯣ ꯑꯗꯣ ꯌꯦꯡꯁꯤ ꯀꯩꯅꯣ ꯃꯦꯇꯥ ꯍꯥꯏꯁꯤꯅ ꯐꯦꯛ ꯆꯦꯀꯤꯡ ꯌꯨꯅꯤꯠ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯀꯣ ꯃꯦꯇꯥ ꯀꯝꯄꯦꯅꯤꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯑꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯀꯣ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅꯤꯀꯣ ꯃꯄꯨꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯂꯣꯟ ꯃꯛꯁꯅ ꯑꯦꯛꯁꯀꯤ ꯑꯣꯏꯗꯅꯀꯣ ꯑꯗꯒꯤ ꯃꯥꯔꯛ ꯖꯨꯀꯔꯕꯔꯒꯅ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯋꯥꯠꯁꯑꯦꯞꯀꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯋꯥꯠꯁꯑꯦꯞꯁꯀꯣ ꯑꯗꯣ ꯐꯦꯛ ꯆꯦꯀꯤꯡ ꯌꯨꯅꯤꯠꯁꯦ ꯍꯥꯟꯅ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗ 2016ꯒꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯏꯂꯦꯛꯁꯟꯗ
ꯑꯩꯈꯣꯏꯒꯤ Instagram Facebook ꯁꯤꯅ ꯌꯥꯝꯅ influence ꯄꯤꯌꯦꯅ ꯍꯥꯏꯗꯅ 2016ꯗ ꯃꯣꯏꯁꯦ presidential electionꯁꯤꯗ ꯌꯥꯝ influence ꯄꯤꯈꯔꯦꯅ fact checking unitꯁꯦ ꯂꯤꯡꯈꯠꯈꯤꯕꯅꯦꯕꯀꯣ ꯁꯤꯗꯩꯁꯤꯗ IFCN ꯍꯥꯏꯅꯀꯣ IFCN ꯍꯥꯏꯕꯗꯤ International Fact Checking Network ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ EFCN ꯍꯥꯏꯁꯤꯅ European Fact Checking Standard Network ꯍꯥꯏꯕꯀꯣ ꯑꯁꯤꯒꯤ ꯅꯦꯠꯋꯥꯔꯛꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯦ fact checking unit ꯃꯦꯇꯥꯒꯤꯁꯦ ꯃꯥꯁꯦ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯂꯤꯡꯈꯠꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯃꯥꯏ ꯀꯥꯟꯅꯕꯁꯦ ꯌꯥꯝ ꯌꯥꯝꯃꯦ fact checking unitꯁꯤꯒꯤ ꯍꯥꯏꯗꯤ misinformationꯁꯤꯡꯁꯦ ꯃꯥꯅ ꯈꯟꯗꯣꯛꯄ ꯀꯣ ꯃꯗꯨꯗꯣ ꯁꯟꯗꯣꯛꯄ ꯊꯤꯡꯕ ꯑꯗꯨꯒ warning ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯨꯝꯕ content ꯌꯥꯎꯔꯗꯤ warning ꯄꯤꯕ ꯑꯗꯨꯒ ꯃꯣꯏꯗꯨ penalties ꯃꯥꯒꯤ account ꯊꯤꯡꯖꯤꯟꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯇꯧꯕꯀꯣ ꯑꯗꯨꯅ COVID-19ꯗ ꯃꯁꯤꯒꯤ pandemicꯇ ꯃꯁꯤꯒꯤ fact checking unitꯁꯤꯅ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯄꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯤꯡꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯈꯤ but ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ 2025 ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯀꯩꯅꯣꯁꯤꯗ ꯃꯦꯇꯥꯅ ꯂꯥꯎꯊꯣꯛꯈ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ Facebook Instagram WhatsAppꯇ fact checking unit ꯂꯩꯔꯝꯕꯗꯣ ꯂꯩꯔꯔꯣꯏ ꯑꯗꯨꯗꯣ ꯂꯧꯊꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯄꯅꯤꯀꯣ ꯀꯩ ꯃꯔꯝꯒꯤ ꯂꯧꯊꯣꯛꯇꯣꯏꯅꯣꯅ ꯍꯪꯕ ꯃꯇꯝꯗꯗꯤ politically bias ꯌꯥꯝ ꯑꯣꯏ fact checking unitꯁꯤꯅ ꯑꯩꯈꯣꯏꯒꯤ politically ꯑꯃꯗ ꯑꯃꯨꯛ support ꯇꯧꯁꯜ ꯑꯃꯗ ꯑꯃꯨꯛ support ꯇꯧꯁꯜꯂꯦ ꯃꯗꯨꯗꯨꯅ ꯃꯁꯤꯁꯦ ꯍꯥꯏꯗꯤ mainstream discourse ꯍꯥꯏꯕꯗꯤ ꯃꯥꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯇꯨꯗꯒꯤ ꯍꯥꯏꯗꯤ outsideꯗ ꯆꯠꯂꯛꯄꯗꯣ ꯃꯥꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯇꯨꯗꯒꯤ ꯇꯧꯕ ꯉꯝꯃꯛꯇꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ initiativeꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯇꯣꯞꯄ initiativeꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ community notes ꯍꯥꯏꯅꯀꯣ community fact checking crowd source fact checking ꯍꯥꯏꯅ ꯇꯧꯔꯦꯕ ꯉꯁꯥꯏꯒꯤ fact checking unit ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯁꯥꯕꯗꯣ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ fact checking unitꯁꯤꯅ ꯃꯣꯏꯒꯤ ꯀꯝꯄꯅꯤꯅ ꯅꯠꯇ꯭ꯔꯒ Facebook Instagramꯅ ꯇꯣꯉꯥꯟꯅ ꯁꯥꯔꯒ ꯃꯣꯏꯅ ꯄꯥꯎꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥꯁꯦ ꯃꯣꯏꯅ ꯌꯦꯡꯗꯣꯏꯅꯤꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯌꯨꯖꯔ ꯀꯥꯡꯕꯨꯁꯤꯡꯅ ꯑꯣꯏꯅ ꯌꯦꯡꯉꯗꯣꯏꯅꯦꯕ ꯌꯨꯖꯔ ꯀꯥꯡꯕꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ Facebook ꯄꯥꯏꯔꯤꯕ ꯑꯦꯅꯤ ꯄꯣꯁ ꯑꯃ ꯎꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯀꯩꯅꯣ ꯃꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯕ ꯔꯤꯜꯁꯤꯗꯤ ꯃꯁꯤꯁꯤꯗꯤ ꯂꯥꯜꯂꯤꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯄꯣꯁꯁꯤꯗꯤ ꯂꯥꯜꯂꯤꯅ ꯍꯥꯏꯕꯁꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯥꯒꯤ ꯌꯦꯡꯉꯤꯕ ꯃꯤꯁꯤꯡꯗꯨꯅ ꯍꯥꯏꯗꯣꯏꯅꯦꯕ ꯌꯨꯖꯔꯁ ꯀꯥꯡꯕꯨꯗꯨꯅ ꯃꯁꯤ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯇ꯭ꯔꯨꯅꯤ ꯐꯦꯛꯅꯤ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨꯗꯨꯒ ꯃꯣꯏꯗꯒꯤ ꯀꯩꯅꯣꯁꯦ ꯃꯤꯁꯂꯤꯗꯤꯡ ꯄꯣꯁ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯀꯟꯇꯦꯛꯁꯦ ꯂꯧꯔꯀꯥꯟꯗ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯊꯤꯡꯕ ꯑꯣꯔ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯊꯤꯡꯗꯕ ꯍꯥꯏꯁꯦ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯁꯤꯁꯨ ꯕꯥꯏꯁ ꯑꯣꯏꯕꯒꯤ ꯆꯥꯟꯁꯁꯦ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯒ ꯄꯣꯠꯁꯛ ꯑꯃꯗꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯄꯤꯕ ꯄꯣꯠꯁꯛ ꯑꯃꯗꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯄꯤꯗꯕ ꯑꯗꯨꯒꯨꯝꯕꯁꯨ ꯇꯧꯈꯤꯕ ꯌꯥꯏꯗꯅ ꯑꯗꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯍꯥꯏꯕꯗꯤ ꯌꯨꯖꯔꯁꯤꯡꯗꯨꯅ ꯌꯦꯡꯉ ꯃꯇꯨꯡꯗꯨꯗ ꯄꯣꯠꯁꯦ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯁꯦ ꯑꯗꯣ ꯌꯦꯡꯕꯒꯤ ꯃꯇꯝꯁꯦ ꯌꯥꯝ ꯆꯪꯉꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯌꯥꯝ ꯆꯪꯕꯀꯣ ꯑꯗꯒꯤ insufficient ꯑꯣꯏꯕ ꯍꯥꯏꯕꯗꯤ insufficient moderation ꯍꯥꯏꯕꯗꯤ ꯄꯣꯠꯇꯣ ꯌꯥꯝꯅ ꯑꯦꯛꯁꯇ꯭रीम ꯑꯣꯏꯕ ꯃꯤ ꯍꯥꯠꯄꯒꯤ ꯌꯥꯎꯕ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯈꯨꯗꯛꯇꯁꯨ ꯇꯧꯔꯣꯏꯗꯅ ꯃꯣꯗꯔꯦꯁꯟꯗꯣ ꯌꯥꯝꯅ ꯇꯞꯅ ꯇꯧꯔꯅꯤꯗꯅ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ international fact checking unit IFCN-ꯅꯁꯨ ꯍꯥꯏꯁꯦ ꯑꯅꯤꯃꯛ ꯇꯧꯁꯤꯁꯤꯅꯤ community noteꯁꯨ professional fact checking unitꯇꯨꯁꯨ ꯑꯅꯤꯃꯛ ꯊꯝꯁꯤ ꯍꯥꯏꯕꯒꯤ ꯑꯦꯄ꯭ꯔꯣꯆ ꯑꯃꯗ ꯂꯥꯛꯏꯀꯣ ꯑꯗꯨꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯂꯥꯏꯟꯃꯦꯟꯗ ꯍꯥꯏꯕꯗꯤ ꯆꯦꯟꯖ ꯃꯁꯤꯒꯤ ꯆꯦꯟꯖꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯀꯟꯖꯔቬꯇꯤꯚꯅ ꯍꯧꯖꯤꯛꯇꯤ ꯀꯥꯔꯛꯑꯕꯅꯤꯅ ꯚꯣꯠꯁꯦ ꯗꯣꯅꯥꯜड ꯇ꯭ꯔꯝꯞ ꯍꯣꯏꯅ ꯀꯥꯔꯛꯑꯕꯅꯤꯅ ꯃꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯗ ꯈꯤꯇꯪ ꯃꯔꯤ ꯂꯩꯅꯔꯝꯕꯁꯨ ꯌꯥꯏ ꯀꯥꯏꯅ ꯐꯣꯡꯗꯣꯛꯏꯀꯣ ꯒ꯭ꯂꯣꯕꯦꯜ ꯀꯟꯁꯔꯟꯗ ꯍꯥꯏꯕꯗꯤ ꯃꯤꯁꯏꯟꯐꯣꯔꯃꯦꯁꯟꯁꯤꯒꯤ ꯆꯥꯡꯁꯦ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯑꯅꯦꯕ ꯍꯥꯟꯅ 2016ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯄꯣꯠꯇꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯁꯨ ꯌꯥꯔꯦꯕꯀꯣ consequence ꯌꯥꯝ ꯆꯥꯎꯅꯤꯀꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ fact checking unitꯁꯦ ꯃꯦꯇꯥꯒꯤꯁꯦ over 100 countries ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯦꯅꯥꯂꯥꯏꯁꯤꯁ ꯁꯣꯏꯕ ꯈꯣꯠꯄ ꯌꯥꯎꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯗꯦꯟ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯦꯅꯦꯜꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯤꯒꯤ ꯅ꯭ꯌꯨꯁꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯗꯨꯗ ꯊꯥꯒꯠꯄꯅꯤ ꯑꯗꯨꯗ ꯂꯣꯏꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯐꯤꯗꯕꯦꯛ ꯄꯤꯅꯤꯡꯉꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯅꯠꯇ꯭ꯔꯒ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯦꯅꯦꯜꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯁꯦꯝꯗꯣꯛꯆꯅꯕ ꯍꯣꯠꯅꯖꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯆꯥꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯇꯨꯗꯦ
Have a nice day.